ऑनलाइन मणिपुर की नुंथिल की पाव मियेंग ताबीर पुमनमकपु थोइलाई श्रमना खुरुमजरी अहानबदा मरोइबा पाव कांगपोपी डिस्ट्रिक्ट तगी खुलाई फागतख्रे कांगपोपी डिस्ट्रिक्ट मनुंग चना लैबा कारामबाई फै अमदि कांगचुप पोलेन एरियादा सिक्युरिटी का अपुन कंबाइन टीम अमना थिबहुमगी थबक चथबदा खुलाई पाइबा सिग्नल लोसिनदुना थमलंबा ओइगनी चिंगनबा ड्रोन अमा 12 इंच सिंगल बोर बैरल राइफल तारा इम्प्रोवाइज मोटार अमा इम्प्रोवाइज मोटार बैरल मापल गिलेटन स्ट्रिक कुन डिटोनेटर कुंट्रा मीटर फ्यूज तारा कंट्री मेड रॉकेट अनि केजीएस Lit shot 2 fair cases 94 radio set manga radio set charger manga radio set adapter mari radio set spare batteries ani plate yaw da bullet proof mari amadi helmet ama phagat pangam le hairi Imphal West ki kautru amasu kadang banda ki militant singna state force amasung khulgi miyoi singda drone dagi RPG bomb thadaduna attack chatharakiba thodok adu NIA da sinaduna thigal halagani hairi marak sida ngarang Manipur police ki DGP na kuki singna chatharakiba attack singa asiga mari lenana district singi SP singda maru ena thodo tholiba Imphal West ki jaga da central force ka loinana akanba operation chathana ba khangan khibaga loinana ngasi tongan ba mafam da chathakiba operation da Kaangpopi district ki Wi-Fi dagi drone ama phagat khre Kangchup Polen dagi yamlaba khulai sing phagat khre hairi police dagi phangba pauna hairi bana yam Yengnambaga land gi matam da season nagadaba drone attack kukila lauba singna state force amasung micham da season narakhiba thaudo aduga mari lainana police ki maikai dagi case asi NIA da sinaduna thiga hanaba wareb lokhibani hairi amaramba west ki kautruk ta ngarang kuki militant singna high attack drone season aduna yamlaba RPG bomb sing thadaduna attack chathabadagi nupi ama laikhidaba police personnel ahum yauna miyoi kaya aso apan nangan khiba thaudo adugi matangda thijinaba Manipur police ki additional DGP intelligence Asutosh Kumar IPS na chairman oiba committee ama semkre Manipur police ki DGP na ngasi thokiba order amagi matung ina committee asida 57 mountain division leimakhongi GOC major general SS Kartikeya RGAR South Manipur ki major general Rafrut Singh IG CRPF Manipur and Nagaland sector Langjing Bipul Kumar IPS amasung DIG HSQ BSF CI ONS Manipur JDBD Yauri committee asina kuki militant group sing asina high tech drone sijina duna RPG bomb thala duna attack tawkhiba dugi mari lainana evidence sing drone sing asigi maramda chapchana khangdolaba matau karamna siguma drone sing asi chapchana thengnagadage haiba yauna drone sijina riba sigi matangda chapchana thidoknaba amasung masigi maramda khangdoknaga thijingani loinana committee asigi maikai degi hariba sing asi thijinbada technical members singi mateng loba yagani loinana committee asigi report asi tha asigi 16 fawagi manungda DGP da submit tawragadabani hairi amarom da ngarang da Kaangpopi district ki Kharam da chathakhiba operation adudana kuki militant singna sijinaba drone ama fagat khre district asima ki Kangchup Polen da chathakhiba operation dana single barrel rifle tara improvised motor barrel mapan Gelatin stick kun detonator kuntra country made rocket ani lit shot kg ani fire case marfu tara mari wireless set manga radio set adapter mari bulletproof harness mari amasung helmet ama fagat khre hairi amarom dangasi sendam chirang maning lekai da kukina chatharakhiba drone attack da micham ahum sole thaudo aduda matam aduda duty tariba security maikai degi handuna nomai kamnakhi Kauktur thokiba thaudoka mari lenana Manipur police ki IBG DIG amasung SP yauna ehemba police force thomjinduna army amasung central force ka loinana akanba operation chatha bahukre home department gi maikai dagi su kaithel manbi dagi kautruk fawbagi area da akanba operation chatha na bakhangalakpaga loinana hauji operation lepten chathari hari Kakching district ki Kakching lamdong chatha kiba operation da SLR ani pistol ama nongmai maru kun manga BP cover ani amasung radio set ani yauna khulai kya phagat ke hari